Akashvani Imphal Nayani Devi na pau pajari ahanbada maruoiba pau Jiribamda mahusagi punjida mukana jilhanabagi matangda akanba cheksin thorang lokatli Sri Narendra Modi na luchingba kendragi anuba sarkar ngasi numidang wasak lauragani Sikimda Prem Singh Tamang Raja si Mukhyamantri oina hayeng wasak lauragani Telugu Desam Party ki President N. Chandrababu Naidu laglibe yum sakai sanumita Andhra Pradesh ki Mukhyamantri oina wasak lauragani amasung NEET UG ki parikya thakiba mahiroi lising ama changma henbada Grace Mark pibagi matangda yengsinaba Kendra gi Shiksha Mantralayna mioi marina saba panel ama semkhre Jiribamda mahusagi punjida mukana jilhanabagi matangda akanba cheksin thorang lokhatli ahenba security personnel sing Jiribamda thajinbaga loinana jila sigi SP amasung OC sindokre hana CID security oina lairamba SC botombi Jiribam police station gi OC oina haukiba hingdagi thabak puba haukre Aikhoigi Jiribam Paumina Hai Tamenglong Jilaga Tainaba Jiribamgi Manung Hunjinbada Kundari Bakungang Karada Taudok Maza Kara Thokpa Natana Hojiki Oina Kai Hena Pamdaba Taudok Thokpagi Pau Leite Women Development Committee Herokna Sinduna Tha Sigi Mangadagi Zatharakba World Environment Day Gi Thauram Asiloi Sinkre Nuin Mangani Leptana Zatharakba Thaurangwi Saruk Ama Oina Asi Committee Gi Thomi Singna Herok Bartu Maning Lekai Gi Mafam Singda Turel Amadi Koibada Phata Hudi Sing Singdokki Target Optical Farm amasung Sana Jamastan Club Kai Samthong Anina Kusam Naduna Lemna Mid Lying Bagi Camp Ama Sana Jamastan Club Complex Kai Samthong Morang Thaulekaida Pangthokli Camp Asi Ngasi Nungchilpung Ahum Phauba Pangthokani Kendragi Anoba Sarkar Wasaklawi Thoram Asinumidang Rashtrapati Bhavanda Pangthokani Rashtrapati Draupadi Murmuna Pradhan Mantri oina khankraba Narendra Modi da Anoba Sarkar semnaba bartan tawkhre Wasaklawi Thoram Asinumidang pung 8:30 da Pangthokani Rashtrapati na Sri Modi amasung Matri Mandalgi Sadasya Singna Thabak Paiba amasung Aronba ngakpagi wasaklawangani Sri Modi na hokibe irai numita Rashtrapati ga unaduna anoba sarkar semnaba dabi tawkhibani BJP ki President JP Nadana luchingba NDA gi mihut kangbu amanasu Rashtrapati ga unaduna Sri Modi bu BJP Parliamentary Party ki luchingbu oina khalle haibagi cherol pisinkhibani NDA da yauri badol singna Sri Modi bu sogal e haibagi cherol singsu Rashtrapati da pisinki Akashvani Paumina Hai Thangna na Ohumlak Suba Tanggi oina Pradhan Mantri oina bagi damang Sri Modi na wasaklawi thoram aduda yumlo nariba lebak singi luchingba kaya su yauna bagi damak bartan tawkhre Bharat ka yumlo nariba lebak sing amadi Bharat Mahasagar da leiriba lebak singi luchingba singna wasaklawi thoram asida saknairaba atithi sing oina saruk yagani Sri Lanka ki Rashtrapati Ranil Wickremesinghe Maldives के राष्ट्रपति डॉक्टर मोहम्मद मुइजू बांग्लादेश की प्रधानमंत्री शेख हसीना मॉरिशस की प्रधानमंत्री प्रवीण कुमार जगन्नाथ नेपाल की प्रधानमंत्री पुष्पकमल दाहाल प्रचंडा भूटान की प्रधानमंत्री शेरिंग तोगे नचिंगबा लुचिंगबा सिंह वासकलवी तहरमदा यावगनी राष्ट्रपति ने सिंधुना न्यू दिल्ली के राष्ट्रपति भवन दा श्री मोदी के अनोब सरकार की वासकलवी की तहरमदा यावबलाकपा मालेंग लुचिंगबा सिंह की जाकलेन अमसु Silli Wasaklawagi Taurangi Min Uba Paudam Akashvani Dilina Numidang Pung Taruk Minin Fumangadi Sandokani Masi FM Gold in the Prasta Amazung Akashvani Live News 24/7 channel Singda Taba Pangbigani Akashvani Imphal Su Wasaklawi Tauram Manipurida Sandokani Sikimda Prem Singh Tamang na Thangna na Anirak Subo oina Raja si Mukhyamantri oina hayeng wasaklawragani masiga loina na mantri karasu wasaklawgani wasaklawgi thoram gengtoki Paljor Stadium da Pangthokani Rajapal Lakshman Prasad Acharya na Sri Tamang bu thabak paibam sung aron bangak pagi wasaklawgani Sri Tamang na luchingba Sikkim Krantikari Morcha na handak da Pangthokiba sit kunthani thoileba Sikkim Vidhan Sabha Mikhalda sit kunthama toy phangduna chauna mai pakhibani
Andhra Pradesh amasung Orissada anova sarkar wasak launaba sem saba loire. Orissada anova Mukhyamantri wasak lawi thoram hayang Bhubaneswarda leiba Janata Maidanda pangthokani. Numit asige ayukta BJP Legislature Party gi mipam amasu pangthokani. Haujuk maki oina Orissage anova Mukhyamantri kanana oigadage haibasi sapchana leptri. Mukhyamantri oiraba yai haibasingi manungda Lok Sabha Sadesya taruk lok oiraklaba amasung hanagi Kendra gi Mantri Joel Oram, Kendra gi Mantri Dharmendra Pradhan Chingba yauri. Telugu Desam Party ki President N. Chandrababu Naidu lagliba yumsaka janumita Andhra Pradesh ki Mukhyamantri oina wasak lauragani. Wasak lawagi thoram Vijaywadada ayuk pung 12:38 pangthokani. Tabiriba pawasi Akashvani Imphaldagini. National Eligibility Entrance Test Undergraduate NEET UG की परीक्षा थागिबा माहिरोय लिसिंग अमा चांगाई हेनबदा ग्रेस मार्क पीबगी मतंग दे येंगसिनबा केंद्र की शिक्षा मंत्रालयना मियोय मरीन साबा पैनल अमा सेमख्रे. National Testing Agency NTNA हाइरी National Eligibility Cum Entrance Test NEET UG लिसिंग अनि कुनमरी की थबक थौरम खुदिंगमक सेंगना अरोन अथुप यावदना पांगथोखी. परीक्षा सि मे मंगादा पांगथोखी अदुगा मदुगी फोलना June Marida Lauthoki. New Delhi da NTA ki Director General Subodh Kumar Singh na hai parikya sigi question lik okiba laite mahangna hai NEET parikya gi matang da phongdorak liba wapam asi apunbe center li singmari chatet angkai gi manungda center taruk khaktang da mari leinei amasung question paper la ne yanthokluba-dagi mahiroi li singama chatuk khaktamaki matam khara manghanki. Mahangna hai matam mangkhibaga mari leinana hairiba candidate sing asida grace mark hapkhibagi matang de yengsinaba sakti leraba committee ama semle. Hanagi UPSC gi chairman oiramba misak amana luchingba panel asina makhogi wafam chayolamagi manungda pikhalakani madugi tungdai NTN ama khataba warep logani. Mahangna hai mari leinaba candidate sing dagi parikha gi pholna Ming Janbegi Matangda Karisu Akaiba Pigadaba Late. Med Department Hari Asidagi Horagalak Ibeyum Sakaisa Power, Uttar Pradesh, Madhya Pradesh, Jharkhand, Bihar, West Bengal, Orissa, Punjab, Amsung, Haryana, Kai Henas Habagi Pibam, Mayuk Narabayai. Department Asina Makatana, Hari, Awang Numpok Tangbaraja Sing Yauna, West Bengal, Jharkhand, Orissa, Madhya Pradesh, Samsung Satisgada, Lag Liban Mangani Asida, Akak Aragoi, Loinana, Nung Juraba Yai. Kerala da Samudra Mapan the Parks and Nga Paba, Nasi Hindagi Hona Tinkre, Atingba Sin Umit Yankini Toini, Janagani, Raja Sakana, mechanized boat Sing Yauna, Nga Paba the Zizan of Polam Sing, Samudra Mapan the Giloktonaba, Kangan Kre, Ating Balading a Manunda, Nga Paba Mui Sing da Sakana, Zana Tanaba Polam Sing Lem Pigani. Kerala Sarkana, Haiba, Tingbasi, Lising a Matamapan, Maripuni Pandagi Hona, Sahi Kudingi Janatuna, Lakpani, Masim Maruina, Nga Singi Matapopa Matam Uiba, Amasung, Samudra Mapangi, Mahus Hagi Kalkaidana, Tamnabagi the Lokat Patorangni. Singjamai Oinam Tingel Zatariba, Hanbo Oinam Charlie Memorial under 15 Boys Soccer Tournament ki, Nasi Ayuk Sanakiba made Samada, Golder. FA Palace Compound na Uripok FC Panjal ani amada thoikre aduga atia FA erosion balaktabadigi FC Team B Thongjuna walk over phangkhre. T20 World Cup tanga si Bharat ka Pakistan ga New York ki Nassau County International Cricket Stadium da ngasinibdang pungnipanda sanargani. Aroibada maruiba pau amu anna Jiribamda mahusagi punjida muk ana hanjilhanabagi matangda akanba cheksin thorang lokhatli. Sri Narendra Modi na luchingba kendragi anoba sarkar ngasi numidang wasak lauragani. Sikimda Prem Singh Tamang Raja si Mukhyamantri oina hayeng wasak lauragani. Telugu Desam Party ki President N. Chandrababu Naidu laklibiyum sakaisanubita Andhra Pradesh ki Mukhyamantri oina wasak lauragani amasung NEET UG ki parikha hathakhiba mahiroi lising ama changwa henbada grace mark pibagi matangda yengsinaba kendra ki shiksha mantralayna miyoi marina sabha panel ama semkhre paulojari.